ꯊꯝꯕꯥꯜꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯄꯥꯔꯤꯅ ꯃꯥ ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪ ꯉꯥꯎꯁꯤꯟꯅꯒꯅꯨꯀꯣ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯔꯥꯡ ꯁꯦꯅꯥꯈꯝꯕꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯐꯨꯔꯨꯏ ꯍꯥꯏꯔꯤꯁꯤꯕꯣ? ꯏꯃꯥ ꯃꯤꯕꯨ ꯃꯔꯥ ꯂꯩꯇꯅ ꯍꯦꯛꯇ ꯐꯨꯕ ꯆꯩꯕ ꯇꯧꯔꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ, ꯆꯥꯎꯔꯕꯅꯤ, ꯒ꯭ꯌꯥꯟ ꯂꯣꯏꯅ ꯇꯥꯔꯦ꯫ ꯃꯥꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯝꯕꯒꯤꯅꯦ꯫ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯝꯃꯒꯦꯕ? ꯑꯍꯜ ꯑꯃꯗꯒꯤ ꯁꯦꯜ ꯃꯨꯜꯂꯒ ꯆꯦꯟꯈ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯖꯅ ꯍꯥꯏꯅꯕ ꯌꯥꯗ꯭ꯔꯅꯤ ꯅꯪꯕꯣ? ꯀꯃꯥꯏ ꯐꯖꯅ ꯍꯥꯏꯅꯗꯣꯏꯅꯣ? ꯐꯠꯇ꯭ꯔꯕꯗꯤ ꯐꯨꯕ ꯇꯥꯕꯅꯤ꯫ ꯑꯩꯗꯤ ꯑꯔꯥꯟꯕ ꯇꯧꯕꯁꯦ ꯌꯥꯅꯤꯡꯗꯦ, ꯑꯗꯨꯒ ꯑꯩꯅ ꯂꯦꯝꯅꯁꯨ ꯇꯣꯛꯂꯣꯏ꯫ ꯄꯥꯔꯤ ꯃꯇꯨꯡꯗꯗꯤꯅꯦ ꯃꯤꯒ ꯈꯠꯅꯒꯅꯨ꯫ ꯅꯪ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯆꯥꯅꯤ, ꯒ꯭ꯌꯥꯟ ꯇꯥꯎꯀꯣ꯫ ꯐꯔꯦꯁꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ꯫ ꯄꯥꯔꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯤꯡꯈꯩꯅ ꯍꯩ ꯅꯆꯥꯅꯨꯄꯥꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯊꯣꯛꯎꯒꯦꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯐꯔꯦ ꯐꯔꯦ꯫ ꯈꯪꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣꯒꯤ ꯃꯑꯣꯡꯁꯤꯒ ꯏꯆꯥꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯡꯁꯤꯜꯂꯛꯀꯗꯧꯔꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ꯫ ꯍꯥꯏ ꯀꯩꯅꯣꯅꯦ ꯀꯩꯗꯧꯔꯒꯦꯅꯦ? ꯉꯔꯥꯡꯁꯨ ꯁꯦꯅꯥꯈꯝꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯐꯨꯔꯨꯏꯌꯦ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯃꯗꯨꯗꯤꯅꯦ ꯅꯆꯥꯅꯨꯄꯥꯅ ꯇꯧꯔꯤꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯐꯠꯇꯕ ꯑꯃꯕꯨ ꯆꯨꯝꯊꯣꯛꯄ ꯍꯥꯏꯕꯁꯦ ꯑꯐꯕ ꯋꯥꯈꯜꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕꯗ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ꯫ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯕꯁꯤꯗꯤ ꯃꯊꯧꯅꯥ ꯂꯩꯍꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯃꯁꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯃꯊꯟꯇ ꯁꯦꯝꯖꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯗ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯌꯨ꯫ ꯐꯔꯦ ꯐꯔꯦ ꯑꯩ ꯂꯩꯕꯥꯛꯀꯤ ꯋꯥ ꯇꯥꯟꯅꯒꯗꯕ ꯊꯕꯛ ꯌꯥꯝꯅ ꯂꯩ꯫ ꯑꯩ ꯆꯠꯅꯅꯕ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯐꯅꯤ ꯏꯅꯤꯡꯊꯧ꯫ ꯁꯣꯝꯗꯅ ꯇꯣꯝꯕꯅ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯔꯥꯅꯤ ꯇꯥꯔꯕꯣ ꯅꯪꯕꯣ? ꯇꯥꯔꯦ ꯄꯥꯕꯨꯡ, ꯀꯩ ꯍꯥꯏꯒꯦ? ꯏꯁꯤꯡ ꯈꯤꯇ ꯄꯨꯊꯣꯔꯛꯎꯅꯦꯍꯦ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯔꯥꯅꯤ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯏꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯂꯗꯨꯅ ꯁꯤꯗ ꯂꯩꯔꯦ ꯄꯥꯕꯨꯡ꯫ ꯇꯣꯝꯕ ꯏꯁꯤꯡ ꯑꯗꯨ ꯊꯛꯂꯝꯃꯤ꯫ ꯄꯥꯕꯨꯡ ꯌꯥꯝ ꯋꯥꯔꯕꯣ? ꯋꯥꯗꯦꯗ꯫ ꯅꯨꯄꯥꯗꯨꯕꯨ ꯀꯗꯥꯏ ꯆꯠꯈꯤꯒꯦ? ꯄꯥꯕꯨꯡ ꯁꯤꯡ ꯆꯟꯕ ꯆꯠꯂꯨꯅꯤ ꯍꯥꯏꯔꯝꯕꯅꯦ꯫ ꯑꯩꯒ ꯄꯨꯟꯅ ꯆꯠꯂꯁꯦ ꯍꯥꯏꯕꯁꯨ ꯃꯥꯅ ꯌꯥꯗꯦ, ꯃꯇꯣꯝꯇ ꯑꯣꯏꯅ ꯆꯠꯈꯤꯕꯅꯤ꯫ ꯐꯔꯦ ꯐꯔꯦ ꯑꯗꯣ ꯃꯥꯕꯨ ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯈꯤꯕ꯭ꯔꯣ? ꯆꯥꯈ꯭ꯔꯦ ꯄꯥꯕꯨꯡ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯄꯥꯒꯤ ꯆꯥꯛꯇꯣ ꯑꯃꯨꯛꯇ ꯊꯤꯗꯣꯛꯂꯝꯃꯨ, ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ꯫ ꯏꯄꯥꯅꯦ ꯈꯣꯡ ꯈꯨꯠꯁꯦ ꯑꯃꯨꯛꯇ ꯍꯥꯝꯗꯣꯛꯂꯨꯈꯤꯒꯦ꯫ ꯑꯁ ꯍꯟꯗꯛꯀꯤ ꯅꯣꯡꯁꯤꯁꯨ ꯈꯔ ꯆꯨꯔꯗꯤ ꯐꯒꯗꯕꯅꯤ꯫ ꯃꯅꯥ ꯃꯁꯤꯡ ꯊꯥꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯀꯪꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯅꯨꯡꯁꯥꯁꯤꯁꯨ ꯃꯩ ꯍꯧꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯊꯤꯔꯝꯃꯒꯦ, ꯄꯥꯕꯨꯡ ꯆꯪꯕꯤꯔꯛꯑꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯅꯥꯇꯣꯝꯕꯅ ꯄꯥꯕꯨꯡ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ꯫ ꯍꯥꯏꯌꯨ ꯍꯥꯏꯌꯨ꯫ ꯄꯥꯕꯨꯡ ꯍꯟꯗꯛ ꯏꯅꯤꯡꯊꯧꯅ ꯁꯦꯅꯥ ꯈꯔ ꯈꯟꯒꯅꯤ ꯍꯥꯏ, ꯃꯗꯣ ꯑꯩꯁꯨ ꯌꯥꯎꯔꯨꯒꯦ꯫ ꯏꯃꯨꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯁꯨ ꯅꯠꯇꯦ, ꯄꯥꯕꯨꯡꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯅꯤꯡꯉꯤ꯫ ꯄꯥꯕꯨꯡ ꯑꯩꯗꯤ ꯃꯗꯨꯀꯌꯥ ꯄꯥꯝꯖꯗꯦꯀꯣ꯫ ꯁꯦꯅꯥ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯅꯤꯡꯊꯧꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗꯧꯔꯤꯕꯅꯤ, ꯃꯗꯨꯅ ꯑꯩꯈꯣꯏ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯈꯤꯕ ꯌꯥꯏ꯫ ꯏꯄꯥꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯁꯅꯥꯇꯣꯝꯕ ꯅꯪ ꯃꯗꯨ ꯌꯥꯎꯔꯨꯔꯅꯨꯗ꯫ ꯄꯥꯕꯨꯡ ꯀꯩꯁꯨ ꯈꯟꯕꯤꯒꯅꯨ, ꯏꯆꯦ ꯀꯩꯝꯇ ꯋꯥꯕꯤꯒꯅꯨ꯫ ꯑꯩꯁꯨ ꯃꯤꯑꯣꯏꯕ ꯑꯃꯅꯤ꯫ ꯏꯆꯦꯒ ꯄꯥꯕꯨꯡꯒꯒꯤ ꯃꯇꯧꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯁꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯑꯩ ꯍꯌꯦꯡ ꯀꯣꯅꯨꯡꯗ ꯆꯠꯂꯨꯒꯦꯀꯣ꯫ ꯏꯄꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯁꯅꯥꯇꯣꯝꯕ ꯃꯗꯣ ꯏꯆꯦꯗꯤ ꯀꯌꯥ ꯄꯥꯝꯗꯕꯅꯤ꯫ ꯏꯆꯦꯁꯦ ꯀꯩꯝꯇ ꯈꯟꯒꯅꯣꯕ, ꯑꯩ ꯍꯧꯖꯤꯛꯇꯤ ꯆꯥꯎꯕ ꯁꯔꯦ ꯐꯥꯔꯁꯤꯗꯤ꯫ ꯄꯥꯕꯨꯡ ꯑꯩ ꯆꯠꯂꯨꯒꯦꯀꯣ꯫ ꯐꯔꯦ ꯐꯔꯦ꯫ ꯔꯥꯅꯤ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯅꯥꯎ ꯅꯨꯄꯥꯒꯤꯗꯃꯛ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯅꯥꯇꯣꯝꯕ ꯀꯣꯅꯨꯡꯗ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯇꯨꯡꯂꯣꯝꯗꯒꯤ ꯊꯥꯗꯣꯏꯅ ꯁꯅꯥꯇꯣꯝꯕ꯫ ꯍꯩꯃꯥ ꯊꯥꯗꯣꯏ ꯅꯪꯗꯤ ꯀꯥꯏ ꯆꯠꯂꯨꯏꯕ? ꯅꯪ ꯉꯥꯏꯔꯝꯕꯅꯦ꯫ ꯀꯩ ꯂꯩꯔꯒꯦ? ꯑꯩ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯑꯃꯇꯪ ꯄꯥꯝꯃꯤ꯫ ꯁꯅꯥꯇꯣꯝꯕ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯑꯩꯅ ꯍꯥꯏꯖꯔꯛꯂꯤꯕꯁꯦ ꯀꯨꯏꯗꯤ ꯀꯨꯏꯔꯦ, ꯅꯪ ꯈꯤꯇꯪꯗꯤ ꯈꯟꯕꯤꯕ ꯐꯕꯅꯤ꯫ ꯑꯩꯁꯨ ꯅꯨꯄꯤꯅꯤ, ꯏꯀꯥꯏꯕ ꯐꯥꯎꯔꯤꯕꯅꯤ꯫ ꯊꯥꯗꯣꯏ
ꯑꯩ ꯅꯪꯒꯤ ꯄꯥꯎꯈꯨꯝꯗꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯄꯤꯒꯅꯤ. ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯋꯥꯈꯜꯁꯦ ꯈꯟꯕ ꯄꯥꯝꯗꯦ. ꯑꯗꯨꯒ ꯑꯩꯒꯤ ꯇꯨꯡꯒꯤ ꯍꯤꯡꯅꯅꯕ ꯂꯝꯕꯤ ꯑꯃꯁꯨ ꯁꯦꯝꯖꯈꯤꯒꯦ. ꯍꯣꯏ. ꯁꯅꯥꯇꯣꯝꯕꯅ ꯊꯥꯗꯣꯏꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯅꯥꯟꯊꯕꯤꯔꯒ, ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨꯗꯤ ꯃꯤꯔꯥꯏꯕꯤꯔꯝꯒꯅꯨꯀꯣ. ꯅꯪꯁꯦ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯈ꯭ꯔꯦ. ꯁꯦ, ꯀꯞꯀꯅꯣꯕ, ꯑꯩ ꯅꯨꯡꯉꯥꯏꯇꯦ. ꯑꯩꯗꯤꯅꯦ, ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯄꯤꯒꯦ ꯍꯥꯏꯕ ꯈꯛꯇꯅꯤ. ꯑꯩꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤꯕꯅꯤ. ꯅꯪꯒꯤ ꯊꯃꯣꯏꯗꯨꯅ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯤꯡ ꯑꯗꯣ ꯑꯩꯒꯤ ꯏꯐꯝꯗꯁꯨ ꯐꯥꯎꯔꯤꯕꯅꯤ. ꯀꯔꯤꯒꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯅꯤ? ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯐꯖꯅ ꯂꯩꯔꯝꯃꯣ. ꯁꯅꯥꯇꯣꯝꯕꯗꯨ ꯆꯠꯈꯤꯔꯝꯃꯤ. ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯣꯅꯨꯡ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ. ꯅꯤꯡꯊꯧ ꯆꯤꯡꯈꯩꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯧꯁꯤꯜꯂꯛꯂꯝꯃꯤ. ꯄꯥꯔꯤꯅ ꯃꯄꯥꯕꯨꯡꯗ ꯌꯦꯡꯗꯨꯅ, ꯄꯥꯕꯨꯡ, ꯁꯦꯅꯥꯁꯦ ꯃꯁꯥ ꯃꯎ ꯈꯔ ꯐꯕ, ꯃꯊꯧꯅꯥ ꯂꯩꯕ ꯃꯤꯑꯣꯏ ꯑꯣꯏꯅ ꯈꯟꯁꯤ. ꯏꯄꯥꯁꯨ ꯈꯜꯂꯤꯕꯅꯤ. ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯁꯦꯅꯥ ꯍꯥꯏꯕꯗꯣ ꯄꯥꯝꯃꯤ. ꯑꯁꯨꯝꯅ ꯆꯤꯡꯈꯩꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯑꯃꯃꯝ ꯀꯧꯁꯤꯟꯗꯨꯅ ꯋꯥꯍꯪ ꯍꯪꯂꯛꯂꯝꯃꯤ. ꯄꯥꯕꯨꯡ, ꯑꯁꯤꯗ ꯂꯦꯞꯂꯤꯕ ꯁꯅꯥꯇꯣꯝꯕꯁꯦ, ꯃꯥꯕꯨ ꯈꯟꯅꯤꯡꯉꯤ. ꯌꯦꯡꯉꯨ, ꯃꯥꯒꯤ ꯋꯥꯉꯥꯡ ꯀꯌꯥꯗ ꯏꯪ ꯇꯞꯆꯔꯤꯕ, ꯃꯁꯥ ꯃꯎꯁꯨ ꯐꯩ. ꯃꯥꯁꯨ ꯈꯟꯕ ꯌꯥꯎꯁꯤ. ꯍꯣꯏ ꯍꯣꯏ, ꯏꯆꯥꯅꯕꯨ ꯊꯥꯖꯔꯕꯗꯤ ꯏꯄꯥꯒꯤꯗꯤ ꯌꯥꯔꯦ. ꯍꯣꯏ ꯄꯥꯕꯨꯡ. ꯁꯅꯥꯇꯣꯝꯕ. ꯁꯅꯥꯇꯣꯝꯕ ꯈꯔ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯃꯖꯥꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯁꯦꯅꯥ ꯑꯃ ꯑꯣꯏꯅ ꯈꯜꯂꯒꯦ. ꯁꯅꯥꯇꯣꯝꯕ ꯌꯥꯝꯅ ꯍꯔꯥꯎꯅ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯖꯥꯏꯕꯨꯡꯉꯣ. ꯅꯪꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯏꯃꯥ ꯄꯥꯕꯨꯡꯅ ꯀꯔꯤ ꯃꯤꯡ ꯀꯧꯏ? ꯏꯆꯤꯜ ꯏꯅꯥꯎꯅ ꯀꯌꯥ? ꯏꯅꯤꯡꯊꯧ, ꯄꯥꯕꯨꯡꯒꯤ ꯃꯤꯡꯗꯤ ꯇꯣꯝꯕ ꯀꯧꯏ. ꯏꯃꯥꯗꯤ ꯑꯩꯕꯨ ꯄꯣꯛꯄꯗ ꯂꯩꯈꯤꯗ꯭ꯔꯦ. ꯏꯆꯤꯜ ꯏꯅꯥꯎ 2 ꯈꯛꯇꯅꯤ. ꯑꯩꯒꯤ ꯏꯊꯛꯇ ꯏꯆꯦ ꯑꯃꯒ ꯂꯩ. ꯏꯆꯦꯗꯨꯗꯤ ꯀꯔꯤ ꯀꯔꯤ ꯇꯧꯔꯤ? ꯏꯆꯦꯁꯨ ꯊꯕꯛ ꯁꯨꯕ ꯑꯗꯨꯝ ꯆꯠꯂꯤ. ꯈꯪꯗ꯭ꯔꯦꯗ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯦ. ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯅꯪ ꯀꯩꯁꯨ ꯋꯥꯒꯅꯨ. ꯅꯪꯅꯕꯨ ꯅꯊꯃꯣꯏ ꯁꯦꯡꯂꯕꯗꯤ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ. ꯑꯩꯅ ꯋꯥꯁꯛꯂꯦ. ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯏꯅꯤꯡꯊꯧꯒꯤ ꯃꯥꯏ ꯁꯣꯛꯅꯅꯕ ꯀꯩꯝꯇ ꯇꯧꯖꯔꯣꯏ. ꯑꯗꯨꯒ ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯏꯅꯤꯡꯊꯧꯕꯨꯁꯨ ꯉꯥꯛ ꯁꯦꯟꯅꯖꯒꯅꯤ. ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯍꯌꯦꯡꯗꯒꯤ ꯂꯥꯛꯅꯅꯕ ꯇꯧꯔꯣ. ꯑꯗꯨꯒ ꯅꯪꯁꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯗꯕꯅꯤꯀꯣ. ꯐꯅꯤ ꯏꯅꯤꯡꯊꯧ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯈ꯭ꯔꯒꯦ. ꯁꯅꯥꯇꯣꯝꯕ ꯆꯠꯈꯤꯔꯝꯃꯤ. ꯃꯌꯨꯝ ꯌꯧꯕꯒ, ꯄꯥꯕꯨꯡ, ꯏꯆꯦ, ꯑꯩꯕꯨ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯁꯅꯥ ꯑꯣꯏꯅ ꯈꯜꯂꯤ. ꯑꯩꯕꯨ ꯍꯌꯦꯡꯗꯒꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯗ ꯑꯣꯏꯅ ꯂꯩꯔꯁꯤ ꯍꯥꯏꯌꯦ. ꯋꯥꯗꯨ ꯇꯥꯕꯗ ꯔꯥꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯁꯅꯥꯇꯣꯝꯕ, ꯅꯪ ꯄꯥꯕꯨꯡꯒꯩꯒ ꯊꯥꯗꯣꯛꯂꯒ ꯆꯠꯂꯒꯦ ꯈꯜꯂꯕ꯭ꯔꯥ? ꯏꯆꯦ, ꯑꯗꯨꯝꯅ ꯈꯟꯒꯅꯨ. ꯑꯩꯁꯨ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯆꯦꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯆꯠꯅꯤꯡꯗꯦ. ꯑꯗꯨꯕꯨ ꯑꯩꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯐꯤꯕꯝꯒꯤ ꯈꯟꯗꯕꯗꯤ ꯌꯥꯗꯦ. ꯏꯄꯥꯅ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯅꯤꯅ ꯏꯆꯥ 2ꯒꯤ ꯃꯅꯤꯡ ꯀꯔꯤꯃꯠꯇ ꯊꯨꯡꯍꯟꯕꯁꯨ ꯉꯝꯗ꯭ꯔꯦ. ꯄꯥꯕꯨꯡ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ. ꯅꯆꯥ ꯑꯩꯈꯣꯏꯒꯤꯗꯤ ꯅꯤꯡꯕ ꯊꯨꯡꯗꯕ ꯀꯩꯁꯨ ꯂꯩꯖꯗꯦ. ꯄꯥꯕꯨꯡꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯀꯩꯝꯇ ꯄꯥꯝꯖꯗꯤꯌꯦ. ꯑꯆꯨꯝꯕꯅꯤ ꯄꯥꯕꯨꯡ, ꯏꯆꯦꯅ ꯍꯥꯏꯔꯤꯕꯁꯦ. ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯖꯤꯟꯕꯤꯒꯅꯨ ꯄꯥꯕꯨꯡ. ꯈꯪꯗ꯭ꯔꯦ, ꯏꯄꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ. ꯁꯦ, ꯀꯩꯝꯇ ꯈꯟꯒꯅꯨꯕ. ꯉꯁꯤꯗꯤ ꯄꯥꯕꯨꯡ, ꯏꯆꯦꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯗꯣꯏꯅꯤ. ꯏꯆꯦ, ꯆꯥꯛ ꯂꯣꯏꯔꯕꯣ? ꯂꯣꯏꯕꯨꯗꯤ ꯂꯣꯏꯗꯣꯔꯦ. ꯆꯥꯛ ꯂꯥꯝꯃꯕꯣ ꯅꯪꯕꯣ? ꯌꯥꯝꯅꯗꯤ ꯂꯥꯝꯗ꯭ꯔꯤꯗ. ꯑꯗꯣ ꯏꯅꯤꯡꯊꯧꯗꯣ ꯌꯥꯝ ꯐꯩ. ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝ ꯄꯥꯡꯕꯤꯅꯤ ꯍꯥꯏ. ꯈꯪꯗ꯭ꯔꯦꯗ ꯏꯅꯥꯎ. ꯑꯁꯨꯝꯅ ꯃꯈꯣꯏ 3ꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ. ꯆꯥꯁꯤꯜꯂꯨ ꯆꯥꯁꯤꯜꯂꯨ. ꯍꯌꯦꯡꯗꯒꯤꯗꯤ ꯏꯆꯥꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕꯗꯣ ꯐꯪꯂꯔꯣꯏ. ꯔꯥꯅꯤꯁꯨ ꯃꯄꯥꯕꯨꯡꯒꯤ ꯋꯥ ꯑꯗꯨꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯝꯃꯤ. ꯁꯅꯥꯇꯣꯝꯕꯅ, ꯄꯥꯕꯨꯡ, ꯁꯦ, ꯀꯞꯀꯅꯣꯕ. ꯑꯩ ꯄꯥꯕꯨꯡꯒ ꯏꯆꯦꯒ ꯎꯅꯕ ꯇꯣꯏꯅ ꯂꯥꯛꯀꯅꯤꯌꯦ. ꯁꯅꯥꯇꯣꯝꯕꯅ ꯃꯄꯥꯕꯨꯡꯗ ꯆꯥꯛ ꯆꯥꯈꯨꯝ ꯑꯗꯨ ꯏꯟꯕꯤꯔꯝꯃꯤ. ꯑꯗꯨꯒ ꯑꯃꯨꯛ ꯃꯆꯦ ꯔꯥꯅꯤꯗꯁꯨ ꯑꯃꯨꯛ ꯏꯜꯂꯛꯂꯝꯃꯤ. ꯏꯆꯦ, ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ? ꯅꯅꯥꯎ ꯅꯨꯡꯉꯥꯏꯇꯦ. ꯏꯆꯦꯗꯤ ꯑꯩꯒꯤ ꯏꯃꯥꯅꯤ. ꯏꯆꯦꯒꯤ ꯇꯝꯄꯥꯛꯇ ꯆꯥꯎꯖꯔꯛꯄꯅꯤ. ꯑꯩꯒꯤ ꯏꯃꯥꯅꯤ. ꯏꯆꯦꯒꯤ ꯁꯅꯥꯇꯣꯝꯕ.
ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯥꯇꯣꯝꯕ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯄꯣꯠꯆꯩ ꯄꯨꯝꯕ ꯌꯣꯝꯁꯤꯟꯕ ꯂꯣꯏꯔꯦ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯒꯅꯨ ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯛꯎꯀꯣ ꯍꯣꯏ ꯏꯆꯦ ꯍꯣꯏ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯁꯅꯥꯇꯣꯝꯕ ꯊꯣꯛꯈꯤꯔꯝꯃꯤ ꯊꯥꯗꯣꯏ ꯁꯅꯥꯇꯣꯝꯕꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯅꯥꯇꯣꯝꯕ ꯅꯪꯒꯤ ꯅꯤꯡꯊꯧꯒꯤ ꯁꯦꯅꯥ ꯑꯣꯏꯅ ꯈꯜꯂꯦ ꯍꯥꯏꯅ ꯄꯥꯎ ꯇꯥꯏ ꯃꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ ꯆꯨꯝꯃꯦ ꯑꯩꯅ ꯊꯣꯔꯛꯂꯤꯕꯁꯦ ꯀꯣꯅꯨꯡꯗ ꯆꯠꯀꯗꯧꯔꯤꯕꯅꯤ ꯁꯦ ꯑꯩꯅ ꯄꯨꯔꯛꯂꯤꯕꯁꯦ ꯅꯪꯅ ꯆꯥꯅꯅꯕꯅꯤ ꯅꯪꯅ ꯂꯝꯕꯤꯗ ꯋꯥꯔꯛꯂꯕ ꯀꯥꯟꯗ ꯆꯥꯎꯀꯣ ꯁꯅꯥꯇꯣꯝꯕ ꯊꯥꯗꯣꯏꯅ ꯄꯤꯔꯛꯂꯤꯕꯗꯨ ꯂꯧꯁꯤꯜꯂꯝꯃꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯨꯀꯣ ꯁꯅꯥꯇꯣꯝꯕ ꯑꯩ ꯅꯪꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨꯀꯣ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦꯀꯣ ꯑꯩ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯨ ꯃꯇꯝꯅ ꯄꯨꯔꯛꯄ ꯈꯣꯡꯆꯠꯇ ꯅꯪ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯂꯥꯛꯈꯤꯒꯅꯤꯌꯦ ꯍꯣꯏ ꯐꯖꯅ ꯆꯠꯂꯨꯀꯣ ꯆꯠꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯀꯥꯏꯅꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯁꯅꯥꯇꯣꯝꯕ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯁꯦꯅꯥ ꯑꯣꯏꯈꯤꯔꯝꯃꯤ ꯄꯥꯔꯤꯒ ꯁꯅꯥꯇꯣꯝꯕꯒ ꯋꯥꯈꯜ ꯌꯥꯝꯅ ꯆꯥꯟꯅꯖꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅꯁꯨ ꯅꯛꯁꯤꯟꯅꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯊꯥ 2 ꯍꯧꯖꯤꯟꯈ꯭ꯔꯦ ꯇꯣꯝꯕꯅ ꯕꯦꯃꯥ ꯅꯧꯄꯥ ꯅꯨꯄꯥꯗꯨꯕꯨ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯏꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝꯗꯣ ꯎꯈꯤꯗꯕ ꯀꯨꯝꯖꯥ ꯃꯁꯤꯡ ꯌꯥꯝꯂꯛꯂꯦ ꯄꯥꯕꯨꯡ ꯑꯩꯒ ꯄꯨꯟꯅ ꯍꯌꯦꯡ ꯀꯣꯅꯨꯡꯗ ꯆꯠꯂꯨꯔꯁꯤꯔꯥ ꯑꯩꯁꯨ ꯏꯄꯥꯗꯣ ꯎꯅꯤꯡꯕꯅ ꯉꯥꯎꯔꯦ ꯆꯠꯂꯨꯁꯤ ꯃꯥꯕꯨ ꯀꯔꯝꯅ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯣ ꯉꯔꯥꯡꯁꯨ ꯏꯄꯥꯒꯤ ꯃꯪꯗ ꯎꯔꯝꯃꯤ ꯏꯆꯥꯗꯣ ꯃꯄꯥ ꯑꯩꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯦ ꯍꯥꯏꯔꯝꯃꯤ ꯄꯥꯕꯨꯡ ꯁꯦ ꯌꯥꯝꯅꯁꯨ ꯈꯟꯖꯤꯜꯂꯨꯔꯅꯨ ꯍꯌꯦꯡ ꯄꯨꯟꯅ ꯆꯠꯂꯨꯔꯁꯦ ꯀꯣꯅꯨꯡꯗ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯣꯝꯕ ꯑꯃꯗꯤ ꯔꯥꯅꯤ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ ꯁꯦꯅꯥ ꯊꯣꯏꯕꯅ ꯀꯅꯥ ꯎꯅꯕꯤꯒꯗꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯕꯨ ꯎꯅꯕ ꯂꯥꯛꯆꯕꯅꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯁꯅꯥꯇꯣꯝꯕ ꯀꯧꯕꯅꯤ ꯑꯣ ꯁꯅꯥꯇꯣꯝꯕꯒꯤ ꯄꯥꯕꯨꯡꯂꯣ ꯃꯥꯅꯤ ꯃꯥꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣꯒ ꯋꯥ ꯑꯃ ꯇꯥꯟꯅꯔꯤꯕꯅꯤ ꯌꯥꯅꯤ ꯑꯩ ꯀꯧꯊꯣꯛꯆꯔꯛꯀꯦ ꯊꯣꯏꯕꯗꯨ ꯆꯪꯈꯤꯔꯝꯃꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯁꯅꯥꯇꯣꯝꯕꯒꯤ ꯃꯄꯥꯕꯨꯡꯒ ꯅꯨꯄꯤ ꯑꯃꯒ ꯂꯥꯛꯂꯤꯌꯦ ꯁꯅꯥꯇꯣꯝꯕ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯆꯦꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ ꯄꯥꯕꯨꯡ ꯄꯥꯒꯤ ꯏꯕꯨꯡꯉꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯀꯔꯤ ꯑꯃꯠꯇ ꯅꯪꯒꯤ ꯅꯋꯥ ꯅꯄꯥꯎ ꯄꯤꯔꯛꯇ꯭ꯔꯤꯕ ꯏꯄꯥꯅ ꯀꯌꯥꯝ ꯋꯥꯅ ꯈꯥꯡꯂꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗ꯭ꯔꯕꯣ ꯄꯥꯕꯨꯡ ꯅꯆꯥꯁꯨ ꯄꯥꯕꯨꯡꯕꯨ ꯎꯅꯤꯡꯉꯦ ꯑꯗꯨꯕꯨ ꯁꯣꯝꯗ ꯌꯥꯗꯕꯅ ꯅꯆꯥ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯏꯅꯥꯎ ꯅꯪꯕꯨ ꯀꯝꯗꯧꯔꯤꯒꯦ ꯑꯅꯥ ꯑꯌꯦꯛꯇꯤ ꯌꯥꯎꯗꯕ꯭ꯔꯥ ꯅꯪꯕꯣ ꯅꯣꯡꯃꯇꯪꯗꯤ ꯌꯨꯝꯗ ꯂꯥꯛꯎꯗꯅ ꯀꯨꯏꯔꯦ ꯏꯆꯦ ꯂꯨꯄꯥ ꯆꯥꯛ ꯆꯥꯃꯤꯟꯅꯈꯤꯗꯕ ꯂꯥꯛꯀꯦ ꯑꯩ ꯏꯅꯤꯡꯊꯧꯗ ꯁꯣꯏꯗꯅ ꯍꯥꯏꯒꯦ ꯑꯗꯨꯒ ꯂꯥꯛꯀꯦ ꯏꯄꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯔꯤ ꯑꯃꯗꯤ ꯊꯣꯏꯕꯁꯨ ꯊꯣꯔꯛꯂꯝꯃꯤ ꯄꯥꯔꯤ ꯔꯥꯅꯤꯕꯨ ꯎꯔꯨꯕꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯉꯥꯎꯈꯤꯔꯝꯃꯤ ꯔꯥꯅꯤꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯩꯒꯤ ꯄꯥꯕꯨꯡꯒ ꯏꯆꯦꯒꯅꯤ ꯄꯥꯔꯤ ꯃꯃꯤꯠ ꯑꯗꯨ ꯔꯥꯅꯤꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯔꯥꯅꯤ ꯃꯊꯟꯇ ꯈꯟꯖꯔꯝꯃꯤ ꯀꯩꯅꯣꯅꯦ ꯉꯥꯎꯔꯕ ꯖꯥꯠꯂꯥ ꯃꯖꯥ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯁꯅꯥꯇꯣꯝꯕ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯩꯒꯤ ꯄꯥꯕꯨꯡꯒ ꯏꯆꯦꯒꯅꯤ ꯍꯣꯏ ꯃꯖꯥ ꯏꯕꯨꯡꯉꯣ ꯌꯥꯔꯒꯗꯤ ꯏꯆꯥꯅꯨꯄꯥꯁꯦ ꯅꯣꯡꯃꯇꯪꯗꯤ ꯌꯨꯝꯗ ꯊꯥꯕꯤꯔꯛꯎꯕ ꯍꯣꯏ ꯄꯥꯕꯨꯡ ꯑꯩ ꯁꯣꯏꯗꯅ ꯊꯥꯖꯔꯛꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅꯅꯕ ꯇꯧꯖꯔꯒꯦ ꯁꯅꯥꯇꯣꯝꯕ ꯁꯦ ꯏꯆꯦꯅ ꯌꯨꯝꯗꯒꯤ ꯊꯣꯡꯂꯒ ꯄꯨꯔꯛꯄ ꯆꯥꯛꯀ ꯏꯟꯁꯥꯡꯒꯅꯤ ꯏꯆꯦꯅꯅꯦ ꯅꯪꯉꯣꯟꯗ ꯄꯤꯖꯅꯤꯡꯗꯨꯅ ꯄꯨꯔꯛꯄꯅꯤ ꯍꯣꯏ ꯏꯆꯦ ꯑꯩ ꯆꯥꯒꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯜꯂꯒꯦꯀꯣ ꯔꯥꯅꯤ ꯑꯃꯗꯤ ꯇꯣꯝꯕ ꯆꯠꯈꯤꯔꯝꯃꯤ ꯄꯥꯔꯤ ꯔꯥꯅꯤꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯁꯅꯥꯇꯣꯝꯕ ꯑꯁꯤꯕꯨ ꯅꯣꯏ ꯆꯦꯔꯣ ꯃꯥꯅꯤ ꯀꯩꯗꯧꯔꯒꯦ ꯑꯁ ꯃꯁꯛ ꯌꯥꯝ ꯐꯖꯩꯅꯦ ꯅꯨꯄꯥꯒ ꯀꯣꯏꯔꯕ ꯖꯥꯠꯂꯥ
ꯑꯩꯒꯤ ꯅꯨꯄꯤꯒꯥꯏꯗꯣ ꯑꯣꯏꯅꯤꯡꯈ꯭ꯔꯦꯗ ꯅꯣꯏ ꯆꯦꯁꯦ ꯎꯕꯗ ꯑꯩꯗꯤ ꯉꯥꯎꯔꯦꯗ ꯑꯁꯝꯅ ꯊꯣꯏꯕꯅ ꯍꯥꯏꯔꯛꯑꯦ ꯑꯁ ꯀꯥꯔꯟꯗꯤꯀꯣ ꯄꯥꯔꯤꯅ ꯌꯥꯔꯦꯗ ꯇꯣ ꯆꯪꯉꯁꯦ ꯑꯩꯅ ꯂꯧꯗꯧ ꯂꯣꯏꯔꯕꯅꯦꯁꯦ ꯑꯦ ꯀꯔꯤꯕ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯥꯔꯤ ꯍꯥꯏꯗꯣꯛꯂꯨꯔꯒ ꯀꯩꯁꯨ ꯅꯠꯇꯦꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯋꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤ ꯊꯨꯅ ꯆꯪꯈꯤꯔꯝꯃꯤ ꯃꯖꯥ ꯏꯕꯨꯡꯉꯣꯁꯦ ꯅꯣꯏ ꯆꯦꯗ ꯉꯥꯎꯈ꯭ꯔꯖꯥꯠꯂꯣ ꯑꯣꯏꯔꯝꯃꯣꯏꯍꯦ ꯐꯔꯦꯁꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯍꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯄꯥꯔꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨꯗ ꯔꯥꯅꯤꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯔꯛꯂꯝꯃꯤ ꯐꯗꯤ ꯐꯖꯩꯗꯀꯣ ꯅꯪꯁꯦ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯔꯕꯗꯤ ꯑꯩꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯔꯅꯤꯗ ꯄꯥꯔꯤ ꯃꯍꯥꯛꯀꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯐꯖꯔꯕ ꯑꯇꯤꯌꯥ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯕꯜ ꯑꯗꯨꯕꯨ ꯌꯦꯡꯖꯔꯝꯃꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯤꯡꯊꯤꯖꯈ꯭ꯔꯦꯗꯀꯣ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯅ ꯄꯥꯎꯁꯦ ꯄꯥꯝꯃꯨꯕꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯄꯨꯕꯤꯌꯨꯀꯣ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯆꯤꯡꯈꯩꯅ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯅꯌꯨꯝ ꯅꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝꯗꯣ ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯅꯅꯦ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ ꯍꯣꯏꯅꯦ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤꯗꯅ ꯍꯣꯏ ꯃꯥ ꯏꯆꯥꯒꯤ ꯈꯪꯅꯖꯕ ꯅꯨꯄꯤꯒ ꯂꯩꯕ꯭ꯔꯥ ꯂꯩꯔꯗꯤ ꯍꯥꯏꯌꯨ ꯂꯩꯇꯦꯗ ꯑꯗꯣ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯃꯗꯤ ꯂꯩ ꯃꯥꯒ ꯑꯣꯏꯅ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯀꯅꯥꯅꯣꯅꯦ ꯅꯨꯄꯤꯗꯨꯕꯣ ꯑꯩꯈꯣꯏ ꯀꯣꯅꯨꯡꯁꯤꯗ ꯌꯥꯎꯕ ꯁꯅꯥ ꯁꯅꯥꯇꯣꯝꯕꯒꯤ ꯃꯆꯦ ꯔꯥꯅꯤꯗꯨꯅꯤ ꯐꯔꯦ ꯐꯔꯦ ꯏꯆꯥꯅꯕꯨ ꯄꯥꯝꯖꯔꯕꯗꯤ ꯑꯩ ꯍꯌꯦꯡꯁꯦ ꯅꯨꯄꯤꯗꯨ ꯎꯅꯕ ꯆꯠꯂꯨꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗꯁꯨ ꯍꯪꯂꯛꯀꯦ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯆꯠꯂꯨꯔꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯥꯔꯤ ꯁꯅꯥꯇꯣꯝꯕ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯃꯤ ꯂꯩꯇꯕ꯭ꯔꯣ ꯌꯨꯝꯁꯤꯕꯣ ꯑꯣ ꯄꯥꯔꯤꯅ ꯃꯤ ꯂꯩꯕ꯭ꯔꯣ ꯃꯤ ꯂꯩꯇꯕ꯭ꯔꯣ ꯌꯨꯝꯁꯤꯕꯣ ꯔꯥꯅꯤ ꯊꯣꯔꯛꯂꯒ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯥꯕꯨꯡꯗꯤ ꯂꯩꯇꯤꯌꯦ ꯑꯩ ꯄꯥꯕꯨꯡ ꯎꯅꯕ ꯂꯥꯛꯄ ꯅꯠꯇꯦ ꯌꯥꯔꯒꯗꯤ ꯑꯁꯥꯏ ꯐꯥꯎꯕꯗꯪ ꯆꯠꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯁꯤꯔꯥ ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯦ ꯁꯣꯝꯒ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯟꯅꯖꯅꯤꯡꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯑꯗꯨꯗꯤ ꯉꯥꯛꯇꯪ ꯉꯥꯏꯕꯤꯔꯝꯃꯣ ꯑꯩ ꯏꯃꯨꯡꯗ ꯑꯝꯇ ꯆꯪꯖꯔꯨꯈꯤꯒꯦ ꯔꯥꯅꯤ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯈꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯥꯔꯅꯤ ꯆꯠꯂꯁꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯅꯤꯗꯨ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯐꯝꯃꯤꯟꯅꯔꯝꯃꯤ ꯔꯥꯅꯤ ꯅꯪꯒꯤ ꯈꯪꯅꯕ ꯅꯨꯄꯥ ꯂꯩꯕ꯭ꯔꯣ ꯂꯩ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯔꯤ ꯊꯃꯣꯏ ꯀꯥꯏꯈꯤꯔꯝꯃꯤ ꯃꯍꯥꯛ ꯑꯗꯨ ꯀꯅꯥꯅꯣ ꯃꯍꯥꯛ ꯂꯩꯄꯥꯛ ꯑꯁꯤꯗꯗꯤ ꯂꯩꯇ꯭ꯔꯤ ꯊꯕꯛ ꯑꯃꯒꯤ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ ꯔꯥꯅꯤ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯔꯦ ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨ ꯀꯥꯎꯊꯣꯛꯂꯣ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯉꯝꯗ꯭ꯔꯦ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤꯗꯃꯛ ꯂꯦꯞꯈ꯭ꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯂꯔꯣꯏ ꯑꯗꯣ ꯁꯅꯥꯇꯣꯝꯕꯅ ꯅꯪꯕꯨ ꯎꯅꯤꯡꯉꯦ ꯍꯥꯏꯍꯧꯋꯦ ꯆꯠꯂꯨꯁꯤꯗꯅ ꯔꯥꯅꯤ ꯆꯤꯡꯗꯤ ꯆꯤꯡꯅꯔꯕꯅꯤ ꯈꯣꯟꯅ ꯑꯣꯏꯅ ꯆꯠꯂꯒꯦꯗ ꯉꯁꯤꯒꯤꯗꯤ ꯊꯦꯡꯉꯅꯤꯌꯦ ꯁꯅꯥꯇꯣꯝꯕꯗꯣ ꯉꯔꯥꯡꯗꯒꯤ ꯀꯩꯝꯇ ꯆꯥꯎꯊꯣꯛꯑꯣ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯅꯪꯕꯨ ꯂꯥꯛꯑꯣ ꯍꯥꯏꯔꯤꯁꯦ ꯍꯥ ꯁꯅꯥꯇꯣꯝꯕꯕꯣ ꯑꯗꯨꯗꯤ ꯆꯠꯂꯨꯔꯁꯦ ꯄꯥꯔꯤ ꯑꯃꯗꯤ ꯔꯥꯅꯤ ꯄꯨꯟꯅ ꯀꯣꯅꯨꯡꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯔꯥꯅꯤꯕꯨ ꯄꯥꯔꯤꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯈꯤꯔꯝꯃꯤ ꯊꯝꯕꯥꯜꯅ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯆꯤꯡꯈꯩꯅ ꯑꯩ ꯀꯣꯛ ꯉꯥꯎꯔꯦꯗ ꯕꯕꯣ ꯑꯩ ꯅꯨꯄꯤꯁꯤ ꯅꯠꯇꯅ ꯀꯅꯥꯝꯇꯒ ꯂꯨꯍꯣꯡꯖꯔꯣꯏ ꯑꯩ ꯃꯥꯒ ꯑꯣꯏꯅ ꯂꯨꯍꯣꯡꯕꯤꯌꯨ ꯁꯅꯥꯇꯣꯝꯕ ꯑꯃꯗꯤ ꯊꯣꯏꯕ ꯃꯈꯣꯏ ꯑꯅꯤꯗꯤ ꯅꯨꯃꯤꯠ ꯑꯗꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯝꯗꯕꯅ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯀꯔꯤꯃꯠꯇ ꯈꯪꯂꯝꯗꯦ ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯁꯦ ꯐꯔꯦ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯄꯣꯊꯥꯔꯨꯔꯣ ꯄꯥꯔꯤ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯄꯨꯔꯛꯂꯤꯕꯁꯦ ꯑꯩ ꯍꯧꯖꯤꯛꯃꯛ ꯌꯨꯝꯗ ꯊꯤꯜꯂꯣ ꯔꯥꯅꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯖꯕ ꯂꯩꯖꯩ ꯑꯩ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯅꯨꯡꯁꯤꯗꯦ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯦ ꯍꯥꯏꯅ ꯈꯟꯗꯣꯛꯂꯁꯦ ꯑꯩ ꯃꯗꯨ ꯉꯝꯃꯣꯏꯌꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯗ ꯂꯨꯍꯣꯡꯂꯕꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯄꯤꯔꯣꯏ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯤꯕ ꯃꯍꯥꯛ ꯈꯛꯇꯒꯤ ꯑꯣꯏꯒꯅꯤ
ꯄꯥꯔꯤ ꯅꯤꯡꯕ ꯀꯥꯏꯕꯒ ꯂꯣꯏꯅꯅ ꯀꯩꯝꯇ ꯉꯥꯡꯂꯝꯗꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯁꯨ ꯃꯆꯥꯅꯨꯄꯤ ꯍꯜꯂꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯁꯥ ꯊꯤꯔꯝꯃꯤ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯏꯄꯥꯗꯤ ꯅꯨꯡꯁꯥ ꯊꯤꯔꯦꯗꯀꯣ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯅꯥꯇꯣꯝꯕꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯋꯥ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯅꯔꯝꯃꯤ꯫ ꯄꯥꯕꯨꯡ, ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯦ꯫ ꯕꯦꯝꯃ, ꯅꯪꯕꯨ ꯃꯨꯟꯅ ꯈꯜꯂꯨꯗ꯫ ꯏꯆꯦ, ꯃꯆꯥꯏꯕꯨꯡꯉꯣ ꯄꯥꯔꯤꯗꯣ ꯌꯥꯝ ꯐꯕ ꯅꯨꯄꯥꯅꯤ꯫ ꯏꯆꯦꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯕꯗ ꯏꯆꯦ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤꯌꯦ꯫ ꯁꯅꯥꯇꯣꯝꯕ, ꯏꯆꯦ ꯃꯗꯨ ꯌꯥꯅꯤꯡꯗꯦ꯫ ꯃꯥꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ꯫ ꯏꯁꯥꯅ ꯌꯥꯅ ꯆꯠꯈꯤꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯦꯗꯅ꯫ ꯅꯪ ꯂꯨꯍꯣꯡꯉꯨꯀꯣ ꯏꯕꯦꯝꯃ, ꯏꯄꯥꯒꯤ ꯃꯥꯏ ꯉꯥꯛꯎꯀꯣ꯫ ꯏꯆꯦ, ꯅꯅꯥꯎ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯅꯤꯡꯊꯧ ꯆꯤꯡꯈꯩꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯨꯍꯣꯡꯈꯤꯔꯝꯃꯤ꯫ ꯔꯥꯅꯤ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯄꯥꯔꯤꯅ ꯔꯥꯅꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ, ꯔꯥꯅꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ, ꯍꯥꯏꯒꯗꯕꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ, ꯑꯩꯉꯣꯟꯗ ꯁꯣꯛꯂꯛꯀꯅꯨ꯫ ꯑꯩ ꯅꯪꯉꯣꯟꯗ ꯂꯨꯍꯣꯡꯂꯕꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ꯫ ꯐꯔꯦ, ꯑꯗꯣ ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯀꯦ ꯍꯥꯏꯅꯣ? ꯃꯄꯥꯟꯗ ꯁꯨꯝ ꯊꯣꯛꯀꯦ ꯇꯧꯕꯅꯦ꯫ ꯋꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯅꯤꯗꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯇ ꯔꯥꯅꯤꯅ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤꯅ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯃꯒꯨꯝꯅ ꯈꯟꯕ ꯉꯝꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯅꯤꯡꯊꯧꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯔꯥꯅꯤ ꯐꯅ ꯇꯜꯂꯕꯁꯨ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯑꯣꯏꯕꯅ ꯃꯍꯥꯛ ꯍꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯔꯤ ꯑꯃꯗꯤ ꯔꯥꯅꯤ ꯁꯅꯥ ꯈꯔꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯈꯤ꯫ ꯁꯨꯝ ꯂꯥꯛꯄꯅ ꯈꯪꯍꯧꯗꯅ ꯇꯦꯟꯖꯩ ꯑꯃ ꯀꯥꯞꯂꯛꯂꯝꯃꯤ꯫ ꯀꯥꯞꯂꯛꯂꯤꯕ ꯇꯦꯟꯖꯩ ꯑꯗꯨ ꯔꯥꯅꯤꯒꯤ ꯃꯄꯥꯔꯣꯝꯗ ꯑꯣꯏꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯄꯥꯔꯤ ꯔꯥꯅꯤꯒꯤ ꯃꯃꯥꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯇꯦꯟꯖꯩ ꯑꯗꯨꯅ ꯌꯨꯡꯈꯤꯔꯝꯃꯤ꯫ ꯁꯦꯅꯥ ꯃꯌꯥꯝꯗꯨ ꯅꯨꯄꯥ ꯑꯗꯨ ꯇꯥꯟꯅꯕ ꯆꯠꯈꯤꯔꯝꯃꯤ ꯑꯃꯗꯤ ꯔꯥꯅꯤꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤꯕꯨ ꯃꯈꯣꯏꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯆꯤꯡꯈꯩꯅ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯑꯃꯁꯨ ꯈꯨꯗꯛ ꯑꯗꯨꯗ ꯀꯧꯈꯠꯂꯛꯂꯝꯃꯤ꯫ ꯄꯥꯔꯤ ꯃꯊꯧꯅꯥ ꯂꯩꯕ ꯈꯥꯡꯕ ꯀꯟꯕ ꯃꯤꯑꯣꯏ ꯑꯣꯏꯔꯝꯕꯅ ꯃꯍꯥꯛ ꯍꯤꯡꯖꯍꯧꯏ꯫ ꯔꯥꯅꯤꯁꯨ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯝꯃꯤ꯫ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅ ꯂꯥꯜꯂꯕ ꯃꯥꯜꯂꯤ꯫ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯤꯕ ꯃꯍꯥꯛꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯃꯥꯕꯨ ꯃꯤꯔꯥꯏꯔꯤꯕ? ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯊꯋꯥꯏ ꯐꯥꯎꯕ ꯄꯥꯝꯃꯨꯗ꯭ꯔꯕ? ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕꯤ, ꯃꯤꯅꯨꯡꯁꯤ ꯍꯩꯇꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯐꯖꯅ ꯄꯥꯔꯤꯕꯨ ꯂꯥꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯃꯥꯏꯕ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯔꯥꯅꯤ ꯄꯥꯔꯤꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯤ? ꯆꯪꯂꯛꯑꯣ ꯔꯥꯅꯤ꯫ ꯔꯥꯅꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯂꯝꯗꯦ꯫ ꯉꯍꯥꯟ ꯃꯈꯩ ꯅꯣꯡꯃꯇ ꯃꯤꯅꯨꯡꯁꯤ ꯎꯠꯈꯤꯗ꯭ꯔꯕ ꯃꯄꯨꯔꯣꯏꯕ ꯃꯥꯒꯤ ꯃꯐꯝꯗ ꯀꯔꯤꯕꯨ ꯍꯥꯏꯁꯤꯒꯦ ꯑꯃꯗꯤ ꯃꯍꯥꯛꯅ ꯉꯥꯛꯄꯤꯒꯗ꯭ꯔꯥ ꯈꯟꯖꯔꯝꯃꯤ꯫ ꯔꯥꯅꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ, ꯔꯥꯅꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤꯕꯔꯥ? ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯁꯦ ꯀꯌꯥꯗꯤ ꯀꯨꯏꯔꯦ꯫ ꯑꯗꯨꯕꯨ ꯑꯩ ꯃꯗꯣ ꯂꯥꯛꯈꯤꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯛꯇ꯭ꯔꯦ꯫ ꯍꯥꯏꯌꯨ, ꯅꯪ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏꯗ꯭ꯔꯥ? ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯁꯨ ꯊꯃꯣꯏ ꯄꯥꯜꯂꯦ꯫ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯨꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯦ꯫ ꯉꯁꯤꯗꯒꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯪꯉꯣꯟꯗ ꯆꯩꯔꯔꯣꯏ꯫ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯔꯣꯏ꯫ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯄꯥꯔꯤ꯫ ꯔꯥꯅꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯆꯨꯝꯕꯔꯥ? ꯃꯥꯅꯤ, ꯑꯆꯨꯝꯕꯅꯤ꯫ ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯁꯦ꯫ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯔꯥꯅꯤ꯫ ꯍꯦ ꯇꯥꯏꯕꯪ ꯃꯄꯨ, ꯑꯩꯒꯤ ꯅꯤꯡꯖꯕꯁꯦ ꯉꯁꯤꯗꯤ ꯊꯨꯡꯖꯔꯦ꯫ ꯑꯩꯒꯤ ꯅꯨꯄꯤ ꯔꯥꯅꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯦ꯫ ꯔꯥꯅꯤ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯗꯨꯅ, ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯔꯁꯤꯀꯣ? ꯍꯧꯔꯁꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯕ? ꯅꯪꯅꯕꯨ ꯏꯅꯥꯛꯇ ꯂꯩꯔꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏ꯫ ꯑꯁꯦꯡꯕꯒꯤ?
ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯟꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯩ ꯑꯃꯨꯛꯇ ꯊꯣꯛꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯔꯥꯅꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯊꯃꯣꯏ ꯀꯥꯏꯈꯤꯔꯝꯃꯤ꯫ ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯍꯤꯗꯦꯟ, ꯍꯤꯗꯦꯟꯁꯨ ꯉꯛꯅ, ꯔꯥꯅꯤ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ? ꯋꯥꯔꯤꯁꯦ ꯁꯤꯗ ꯁꯥꯟꯅꯕ ꯐꯖꯗ꯭ꯔꯦ, ꯑꯁꯤꯗ ꯑꯣꯏꯅ ꯁꯥꯔꯨꯔꯁꯦ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯂꯩꯀꯣꯜ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯤꯗꯦꯟ, ꯑꯩ ꯂꯨꯍꯣꯡꯉꯦ꯫ ꯀꯔꯤ? ꯃꯗꯨꯔꯥ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯈꯤꯕꯗꯣ? ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯪꯅ ꯊꯣꯛꯍꯟꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯍꯟꯈꯤꯕꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯆꯍꯤ ꯀꯌꯥꯅꯤ ꯑꯩꯅ ꯅꯪꯕꯨ ꯉꯥꯏꯖꯔꯛꯈꯤꯕ꯫ ꯅꯪꯅ ꯀꯩꯝꯇ, ꯅꯪꯒꯤ ꯃꯄꯥꯎ ꯑꯃꯠꯇꯁꯨ ꯄꯤꯔꯛꯇꯕ꯫ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ ꯏꯔꯥꯜ ꯁꯤꯕꯤꯔꯤꯕꯅꯣ? ꯔꯥꯅꯤ, ꯑꯩ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯑꯩ ꯂꯥꯟꯈ꯭ꯔꯦ꯫ ꯂꯥꯛꯑꯣ, ꯑꯩ ꯅꯪꯕꯨ ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤꯔꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯁꯤ ꯂꯥꯛꯑꯣ꯫ ꯃꯗꯨ ꯑꯣꯏꯊꯣꯛꯂꯔꯣꯏ ꯍꯤꯗꯦꯟ꯫ ꯑꯩ ꯂꯨꯍꯣꯡꯂꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯥꯔꯤ ꯃꯍꯥꯛ ꯈꯛꯇꯒꯤ ꯑꯣꯏꯔꯕꯅꯤ꯫ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯔꯔꯣꯏ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩ ꯂꯥꯟꯗꯤ ꯂꯥꯟꯈꯤꯗꯕꯅꯤ꯫ ꯑꯩ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤꯀꯣ ꯔꯥꯅꯤ꯫ ꯑꯗꯨꯕꯨ ꯐꯔꯦ, ꯑꯩ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯑꯃꯨꯛ ꯍꯟꯅ ꯑꯌꯦꯠꯄ ꯄꯤꯔꯔꯣꯏ꯫ ꯑꯩ ꯆꯠꯈ꯭ꯔꯒꯦ꯫ ꯍꯤꯗꯦꯟꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯔꯥꯅꯤꯁꯨ ꯀꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯩꯗꯧꯔꯦ? ꯀꯞꯄꯗꯤ ꯍꯥꯏꯌꯨ, ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯕꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯄꯥꯕꯨꯡ ꯂꯥꯛꯄ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯅ ꯀꯞꯄꯅꯤ꯫ ꯑꯗꯨꯗꯤ ꯀꯧꯁꯤꯜꯂꯛꯎꯅ꯫ ꯆꯠꯈ꯭ꯔꯦ꯫ ꯑꯩꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯍꯩꯃꯥ, ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏꯅꯦ ꯄꯥꯕꯨꯡꯗꯣ꯫ ꯐꯔꯦꯁꯦ, ꯑꯗꯣ ꯀꯣꯛꯁꯦ ꯌꯥꯝ ꯆꯤꯛꯑꯦ, ꯉꯥꯛꯇꯪ ꯅꯝꯕꯤꯔꯝꯃꯨ꯫ ꯔꯥꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯀꯣꯛ ꯑꯗꯨ ꯅꯝꯅ ꯅꯝꯅ, ꯄꯥꯕꯨꯡꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏ, ꯑꯗꯨꯅ ꯁꯅꯥꯇꯣꯝꯕꯒ ꯍꯌꯦꯡ ꯑꯝꯇ ꯆꯠꯂꯨꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯌꯥꯔꯗꯤ ꯄꯥꯕꯨꯡꯗꯣ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯁꯦ ꯍꯥꯏꯌꯨꯗꯅ, ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯦ꯫ ꯑꯗꯨꯗꯤ ꯄꯥꯕꯨꯡꯅ ꯌꯥꯔꯛꯀꯗꯕ ꯃꯥꯟꯗꯦ꯫ ꯌꯨꯝꯗꯣ ꯄꯥꯕꯨꯡꯅ ꯏꯃꯥꯃꯛꯅꯤ ꯈꯟꯗꯨꯅ ꯅꯨꯡꯁꯤꯅ ꯈꯟꯖꯕꯅꯤ, ꯑꯗꯨꯅ ꯌꯥꯔꯣꯏ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯁꯅꯥꯇꯣꯝꯕꯒꯅꯦ ꯑꯣꯏꯅ ꯍꯦꯛ ꯆꯠꯂꯨꯔꯣ꯫ ꯆꯤꯡꯈꯩꯁꯨ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯄꯥꯔꯤ, ꯅꯪꯕꯨ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ? ꯍꯣꯏ ꯄꯥꯕꯨꯡ, ꯈꯔ ꯅꯨꯡꯉꯥꯏꯔꯦ꯫ ꯐꯔꯦ ꯐꯔꯦ, ꯏꯄꯥꯁꯨ ꯏꯆꯥꯅ ꯐꯔꯛꯄꯁꯤꯗ ꯈꯔ ꯍꯦꯛ ꯅꯨꯡꯉꯥꯏꯔꯦ꯫ ꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯔꯨꯅꯨꯗ ꯄꯥꯕꯨꯡ, ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯁꯤꯗꯤ꯫ ꯍꯣꯏ ꯍꯣꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯥꯇꯣꯝꯕ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯍꯨꯝꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨꯗ ꯎ ꯑꯃꯅ ꯀꯜꯂꯛꯂꯝꯃꯤ꯫ ꯁꯅꯥꯇꯣꯝꯕ ꯋꯥꯈꯜ ꯇꯥꯗ ꯂꯩꯃꯥꯏꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯅ ꯁꯅꯥꯇꯣꯝꯕꯕꯨ ꯈꯨꯜ ꯑꯗꯨꯗꯒꯤ ꯂꯥꯞꯅ ꯄꯨꯔꯛꯂꯒ ꯂꯝꯍꯥꯡ ꯑꯃꯗ ꯍꯨꯟꯇꯣꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯇꯣꯝꯕ ꯃꯆꯥꯅꯨꯄꯥꯕꯨ ꯂꯥꯛꯄ ꯉꯥꯏꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥ ꯂꯥꯛꯇꯕ ꯑꯗꯨꯗ ꯇꯣꯝꯕ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯕꯦꯃꯥ, ꯔꯥꯅꯤ, ꯔꯥꯅꯤ ꯃꯄꯥꯕꯨꯡꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯗꯨꯅ, ꯄꯥꯕꯨꯡ, ꯀꯩꯅꯣ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯂꯥꯛꯏꯁꯤꯕꯣ? ꯄꯣꯊꯥꯔꯒ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ? ꯁꯅꯥꯇꯣꯝꯕꯗꯤ? ꯃꯗꯨꯒꯤꯅꯤ ꯏꯄꯥꯅ ꯂꯥꯛꯂꯤꯕ ꯑꯁꯤꯁꯨ꯫ ꯏꯆꯥꯅꯨꯄꯥꯗꯣ ꯌꯨꯝꯗ ꯂꯥꯛꯇꯦ, ꯀꯩꯗꯧꯔꯕꯅꯣ ꯍꯪꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯃꯥꯗꯤ ꯅꯍꯥꯟ ꯆꯠꯈ꯭ꯔꯕꯅꯦ꯫ ꯇꯣꯝꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯐꯝꯊꯔꯝꯃꯤ꯫ ꯄꯥꯕꯨꯡ, ꯁꯦ ꯀꯩꯗꯧꯔꯒꯦ? ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯏꯁꯤꯡ ꯈꯔ ꯄꯨꯔꯛꯑꯣ꯫ ꯁꯦꯅꯥ ꯃꯤꯔꯥꯅ ꯏꯁꯤꯡ ꯈꯔ ꯄꯨꯔꯛꯂꯝꯃꯤ꯫ ꯇꯣꯝꯕ ꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯝꯃꯤ꯫ ꯏꯆꯥꯗꯣ ꯀꯗꯥꯏꯗꯅꯣ ꯊꯤꯔꯨꯗꯣꯏꯁꯤꯕꯣ? ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯁꯅꯥꯇꯣꯝꯕ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯈꯩ ꯑꯃꯗꯤ ꯄꯥꯔꯤꯅ ꯁꯦꯅꯥ ꯊꯥꯗꯣꯛꯇꯨꯅ ꯁꯅꯥꯇꯣꯝꯕꯕꯨ ꯊꯤꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯈꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯕꯤꯔꯥꯅ, ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯏꯄꯥꯅ ꯍꯤꯡꯂꯤꯉꯩꯁꯤꯗ, ꯄꯥꯡꯒꯜ ꯀꯜꯂꯤꯉꯩꯁꯤꯗ ꯏꯆꯥꯕꯨ ꯂꯨꯍꯣꯡꯊꯣꯛꯂꯁꯤꯗꯅ꯫ ꯄꯥꯕꯨꯡ, ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯈꯤꯔꯣꯏꯌꯦ꯫ ꯏꯄꯥꯁꯨ ꯈꯪꯉꯤ ꯅꯪꯅ ꯁꯅꯥꯇꯣꯝꯕꯕꯨ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯗꯣ,
ꯑꯗꯨꯕꯨ ꯌꯦꯡꯉꯨ, ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ꯫ ꯄꯥꯕꯨꯡ, ꯃꯍꯥꯛ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤꯌꯦ꯫ ꯑꯩ ꯃꯥꯕꯨ ꯉꯥꯏꯈꯤꯅꯤꯌꯦ꯫ ꯕꯦꯃꯥ, ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯀꯅꯥꯅ ꯀꯔꯤ ꯐꯪꯂꯦ ꯍꯥꯏꯕꯒꯦ? ꯃꯍꯥꯛ ꯂꯥꯛꯂꯔꯣꯏ꯫ ꯅꯪ ꯂꯨꯍꯣꯡꯕꯁꯦ ꯌꯥꯔꯣꯀꯣ ꯏꯄꯥꯒꯤ ꯕꯦꯃꯥ꯫ ꯑꯩꯁꯨ ꯃꯄꯥ ꯑꯃꯅꯤ꯫ ꯏꯆꯥꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯖꯕꯗꯨ ꯎꯔꯒ ꯏꯄꯥꯅ ꯄꯦꯟꯖꯒꯗꯧꯔꯤꯕꯅꯤ꯫ ꯏꯆꯥꯅ ꯃꯐꯝ ꯑꯃ ꯈꯪꯅ ꯂꯩꯖꯍꯧꯕꯗꯣ, ꯃꯗꯨꯇꯪ ꯎꯖꯔꯕꯗꯤ ꯏꯄꯥ ꯁꯤꯈ꯭ꯔꯕꯁꯨ ꯌꯥꯔꯦ꯫ ꯄꯥꯕꯨꯡ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯑꯩꯁꯨ ꯈꯪꯉꯤ ꯄꯥꯕꯨꯡꯅ ꯅꯆꯥ ꯑꯩꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯖꯩ ꯍꯥꯏꯕꯗꯣ꯫ ꯑꯩ ꯂꯨꯍꯣꯡꯕꯗꯣ ꯌꯥꯔꯒꯦ꯫ ꯏꯄꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯍꯌꯦꯡꯃꯛ ꯏꯄꯥ ꯍꯥꯏꯅꯔꯨꯔꯒꯦ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯊꯥꯗꯣꯏ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯃꯇꯣꯝꯇ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩ ꯅꯪꯕꯨꯗꯤ ꯉꯥꯏꯗꯨꯅꯇ ꯂꯩꯈꯤꯕꯅꯤꯀꯣ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯉꯥꯏꯕꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ꯫ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯁꯅꯥꯇꯣꯝꯕ, ꯑꯩ ꯅꯪꯕꯨ ꯌꯥꯝ ꯎꯅꯤꯡꯉꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯣꯝꯕ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯂꯛꯄ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯁꯅꯥꯇꯣꯝꯕ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯆꯥꯕꯨ ꯎꯕꯗ ꯃꯍꯥꯛ ꯁꯣꯜꯂꯕ ꯃꯁꯥ ꯑꯗꯨꯒ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯏꯄꯥꯒꯤ ꯁꯅꯥꯇꯣꯝꯕ, ꯅꯪꯕꯨ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯔꯨꯕꯒꯦ? ꯄꯥꯕꯨꯡ, ꯅꯆꯥ ꯃꯇꯝ ꯈꯔ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯨꯔꯦ꯫ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏ ꯈꯔꯅ ꯅꯆꯥꯕꯨ ꯍꯥꯠꯅꯅꯕ ꯇꯧꯕꯗꯒꯤ ꯌꯦꯡꯕꯤꯌꯨ꯫ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯄꯥꯕꯨꯡ ꯑꯁꯤꯅ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯦ ꯀꯟꯕꯤꯔꯛꯄꯅꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯒꯤ ꯏꯆꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤ꯫ ꯀꯔꯤꯅ ꯂꯃꯟ ꯁꯤꯟꯒꯅꯤ? ꯀꯔꯤꯒꯤ ꯂꯃꯟꯅꯣꯗ? ꯃꯁꯤꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ꯫ ꯂꯥꯛꯑꯣ, ꯆꯪꯁꯤꯜꯂꯛꯑꯣ ꯃꯔꯨꯞ꯫ ꯀꯔꯤꯁꯨ ꯀꯣꯏꯔꯨꯒꯅꯨ, ꯍꯦꯛꯇ ꯆꯪꯕꯤꯔꯛꯎ꯫ ꯄꯥꯕꯨꯡ, ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕꯤꯔꯝꯃꯨ, ꯑꯩ ꯊꯨꯅ ꯂꯥꯛꯀꯦ꯫ ꯀꯗꯥꯏꯗꯅꯣ? ꯆꯠꯈꯤꯅꯨꯅꯦ ꯅꯪꯕꯣ꯫ ꯑꯩ ꯊꯨꯅ ꯂꯥꯛꯀꯦ ꯄꯥꯕꯨꯡ, ꯀꯨꯏꯔꯣꯏꯌꯦ꯫ ꯋꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯇꯣꯝꯕ ꯊꯥꯗꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯡꯒꯥꯜꯗꯒꯤ ꯑꯍꯜ ꯈꯔ ꯊꯣꯛꯈꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯊꯥꯗꯣꯏꯕꯨ ꯎꯔꯗꯨꯅ ꯍꯔꯥꯎꯅ, ꯊꯥꯗꯣꯏ! ꯊꯥꯗꯣꯏ ꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯔꯛꯂꯗꯨꯅ ꯁꯅꯥꯇꯣꯝꯕ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯃꯈꯣꯡ ꯑꯗꯨ ꯂꯦꯞꯂꯝꯃꯤ꯫ ꯀꯩꯗꯧꯔꯒꯦ? ꯑꯩ ꯍꯜꯂꯛꯑꯦ, ꯂꯥꯛꯑꯣ꯫ ꯅꯪꯕꯨ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯔꯨꯕꯒꯦ? ꯑꯩ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯈꯨꯜ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯨꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯍꯜꯂꯛꯑꯦ꯫ ꯅꯪ ꯑꯩꯒꯤ ꯄꯟꯊꯨꯡ ꯑꯗꯣ ꯁꯣꯏꯗꯅ ꯌꯧꯔꯒꯅꯤꯌꯦ꯫ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ꯫ ꯑꯩ ꯄꯥꯕꯨꯡꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕ꯫ ꯃꯗꯨ ꯌꯥꯔꯣꯏ ꯊꯥꯗꯣꯏ꯫ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗ ꯅꯍꯥꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇꯒꯤ ꯁꯛꯇꯝ ꯂꯥꯠꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯂꯥꯛꯑꯣ, ꯉꯁꯤꯃꯛ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯟꯈ꯭ꯔꯁꯦ꯫ ꯃꯗꯨ ꯌꯥꯔꯣꯏꯌꯦ ꯁꯅꯥꯇꯣꯝꯕ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯄꯥꯕꯨꯡ ꯕꯤꯔ ꯊꯣꯔꯛꯂꯝꯃꯤ꯫ ꯕꯤꯔꯁꯨ ꯁꯅꯥꯇꯣꯝꯕ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯉꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯅꯍꯥꯟ ꯃꯈꯩ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ? ꯄꯥꯕꯨꯡ, ꯅꯆꯥ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯇꯥꯗꯅ ꯈꯨꯜ ꯑꯃꯗ ꯂꯩꯔꯨꯔꯦ꯫ ꯄꯥꯕꯨꯡ, ꯑꯩ ꯊꯥꯗꯣꯏꯕꯨ ꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯩ ꯃꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯒꯅꯤ ꯊꯥꯖꯗꯦ꯫ ꯄꯥꯕꯨꯡ, ꯊꯥꯗꯣꯏꯕꯨ ꯂꯨꯍꯣꯡꯕꯤꯒꯅꯨ꯫ ꯑꯩꯕꯨ ꯋꯥ ꯑꯁꯤꯕꯨ ꯂꯣꯏꯅꯈ꯭ꯔꯕ ꯀꯥꯟꯁꯤꯗ? ꯄꯥꯕꯨꯡ, ꯑꯩꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤ꯫ ꯑꯩꯕꯨ ꯂꯨꯍꯣꯡꯕꯤꯒꯅꯨ꯫ ꯕꯤꯔ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯅꯣꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯐꯔꯦ, ꯏꯆꯥꯅ ꯂꯦꯞꯂꯕꯗꯤ ꯏꯄꯥ ꯂꯨꯍꯣꯡꯕꯁꯦ ꯍꯥꯏꯗꯣꯛꯂꯨꯔꯒꯦ꯫ ꯏꯆꯥꯅ ꯍꯔꯥꯎꯖꯕ, ꯅꯨꯡꯉꯥꯏꯖꯕꯗꯨꯅꯤ ꯏꯄꯥꯅ ꯄꯥꯝꯖꯔꯤꯕꯁꯦ꯫ ꯏꯆꯥꯅ ꯑꯄꯥꯝꯕ, ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯑꯗꯨꯗ ꯂꯨꯍꯣꯡꯒꯗꯕꯅꯤ꯫ ꯏꯄꯥꯅ ꯑꯌꯥꯕ ꯄꯤꯔꯕꯅꯤ ꯁꯅꯥꯇꯣꯝꯕ꯫ ꯄꯥꯕꯨꯡ, ꯏꯆꯥꯅꯨꯄꯤꯁꯦ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯅꯈꯨꯠꯇ ꯁꯤꯟꯅꯔꯕꯅꯤ꯫ ꯉꯁꯤꯃꯛ ꯏꯆꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ꯫ ꯄꯥꯕꯨꯡ, ꯊꯥꯒꯠꯆꯔꯤ꯫ ꯅꯆꯥ ꯊꯥꯗꯣꯏꯕꯨ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯑꯋꯥ ꯃꯩꯁꯥ ꯂꯥꯡꯍꯜꯂꯣꯏ꯫ ꯄꯥꯕꯨꯡ, ꯅꯆꯥ ꯆꯠꯂꯨꯈꯤꯒꯦ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯅꯥꯇꯣꯝꯕ ꯍꯜꯂꯛꯂꯦ꯫ ꯃꯥ ꯍꯜꯂꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯂꯣꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯜ ꯂꯃꯟꯁꯤꯡ ꯌꯥꯅꯗꯨꯅ ꯊꯥꯗꯣꯏ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ
ꯑꯅꯧꯕ ꯑꯁꯥꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯈꯤ꯫